Akashbani Imphal Lanthokchari Paugi Sakta Sakta Masida Manipurda Anoba Sarkar ama semnaba Kendra gi lusingbasinda taksilugani haiba hanagi Mukhyamantri Nongthoman Biren gi wafa Ain kaina lam khopsilambasing takthopagi thabak leptana chatharakpa Humudra mathoi suba National Wildlife Week Palan World Animal Welfare Day 2025 amasung Paugi Saktamda Ukhrul Jilla gi pauda Manipur gi husik oriba phibam masiga mari lenana Kendra gi lusingba singa unarunaba hanagi Mukhyamantri Nongthoman Biren lusingba MLA ahum yauba punna miyoi mari na saba mihut kangbu ama Nai Delhi gi damak ngarang Imphal thadokhi Khongsat adugi mangoinana Imphal airport ta paumi singna hangba wahang singi paukum piraduna hanagi Mukhyamantri Nongthoman Biren hai Raija sigi husik oriba phibam asida tangdu leitaba puraknaba paikhatpa yaba thabak thorom sing paikhatnaba anoba sarkar ama semnaba gi damak Kendra gi lusingba singda taksilunaba satpani Sri Biren Hai. Sumna khoi Manipur gi hujik lairiba situation se Manipur gi tangdu laita da situation sida ida khoi athuba matamda popular government ama thambiraga lairiba situation si IDP gi tawriba highway gi tawriba kholiba mayam se loisinaba khara thuna tawsi haidana du gi taksan basatpani Imphal West ki tongan mafam singda ain kaina lam khopsil lamba sing takthokpagi thabak leptana chathari lam takthokpaga mari lenana Akashbani Imphal gi pau kangbu ga irai numita akhanana unabada sub divisional officer Yumnam Dhanendra Singh na hai Imphal gi bazar manung da chathariba lam takthokpagi thabaga si sit mari thokna chathabani sit amagi di hanana tawkhre lemoriba sit singilam takthokpagi thabak chathari mahagna hai Bazar manungi atak sata jariba eviction drive asi mamang da su thamjaki biduni bazar asi revenue maron na haraga seat marina koli seat number 15 16 17 18 mamang da koi seat number 17 gi eviction hujagre ngasi se seat number 15 16 amsung 18 gi saruk sing chathajage kona jabani adubu drive ki mafam sing asi yaman khibana koi seat number 15 gi saruk ama seat number 18 gi saruk ama saruk maset anikak koina pakhachai masida koina yamna hena nuai jabadi Major Kulgi Praja Singh Masung Pauna Bazar Seat number 18 na kon mafum da leba public ki support suki matik chauna phangi ayamba masa masana self eviction oina sibagi mami su chauna mayamna su ubiramgani koina machine pairaga eviction tawjiriba sina sithananda hoba khara sing aduni masideida hanadi gali oina leramba duga gali sing ase cross tawduna loan khaba mafum sing ase asi emphasis piraga koina gali sing ase hogai bi thabak pangthok jari district administration na lepaletana makhata na dum pangthok saki gani Humbudra mathoi suba National Wildlife Week Palan Thorom ki sarukama oina Mahiroi singda Mahusaga miyoi baga leinaba mari ningthina khanganaba wakhalonda Ukhrul Jilla gi Siroi Paureida Nature Camping pangthokre Ukhrul Forest Division na Wildlife Trust of India amasung Imphal ga kusumnaraga senkiba camping aduda Mahiroi yankhai romna saru yakhi Thoromaduga mari leinana Ukhrul gi Divisional Forest Officer Gitla Laisram na hai Kemadu Mahiroi singda Mahusagi masat amadi saktam sing ningthina khanganabagi tamak pangthokpani mahangna hai Wildlife Week celebrate tawrisi akhoi wildlife sibu kamaina tawraga akhoina kangani handak chahi gi oina akhoi gi theme se coexistence haibani human ga wildlife ka hojik chawkhalakpagi matung inna developmental works mayam population hengalakpagi wildlife na leiriba area of disturb tawre program si akhoi ngarang dagi hogre protection of wildlife or protection of the environment haibase department khatangi duty natte masida shared responsibility haibadi masi aigi su ithongni mayam gi su ithongni aduna ngasi is participate tawiriba mayam sing sina yum da hangraga isa gi social media account pu use tawiraga message spread tawiu Save Animal Save the Planet haiba hiramda World Animal Welfare Day thangjanumita pangthokhi Palan Thoromasiga mari lenana Imphal East Jilla gi District Veterinary Office ki Joint Director Dr. L. Roni Bala Devi na hai Miyoiba khunaina sa yauna atai thawai panba jiba singa lenariba mari ningthina khangbagi tangai phadaba lei maramaduna aikhoi pumnamangna punna honaminaduna sa usek sing yauna malem asibu kannaba honaminasi mahagna hai
Malemda phangdaba sangai asi sa makal amani makoibu ngak senba asi mioiba akoigi ithaudarni aduna aikoina sa sanbu nuksina taubisi amasung makoibu yokhatnaba hotnasi makoibu ngakthokpa amadi yokhatpa asi mioiba aikoigi ithaudarni आकाशवाणी इम्फाल की पाव की सक्तमदा अखोई उखरुल पाउमी सोथिंग सिमरेना उखरुल जिला की मतंगदा पीबा पाउदा Wildlife Week si India ki mafam khuting da October 1st week da bangthok na yi Ukhrul da shu Ukhrul Forest Division na Wildlife Trust of India amasung Ukhrul based environment enthusiasts NGO and Fokker loina na Bedagri College ki Eco Club da kucham naraga unique observation ama oina nature camping bangthoki nature camp asi Shirui Ching manakta leiba Shirui Baure kaupa mafam atu da bangthoki hantaki October tang ahum taki tang manga fawba bangthok riba nature camp atu human animal coexistence theme the focus tawrga campus singpu importance of coexistence between nature and human being khangan ki amasung mass awareness purkna pa plan shemki Crew the Bangtok River 71 Wildlife Week ki maru oiba program ama oina Bangtok River nature camping atu the Sharuk Ya River Wildlife Trust of India ki representative Sonim Kasarna biodiversity threat thangna riba ki matang da shum phongthoki yamna changes ure mi da gitaba su yaure pagi mamang da leiramba sanga oisu population si yam hanthaba kari maram gino haidi overhunting gisu oiramba yai adu su reason amani adu da hendok na khoi gi leiriba khoi da laiba climate change sino su maram ama oiri khoi gi population status wildlife ki se district ki ngate adu bu leiriba prithvi da ni and Manipur is also one that is facing threat and decline of biodiversity and habitat. Sigumba events ida students get to also experience the importance of wildlife and the importance of coexistence, that one entity cannot exist on its own but they are together. I think we can all work together mayam punna lai hauriba population of animals or wildlife and akoigi biodiversity se punna kanba ngamgani haibagi thajabasu laye. Campers Yangkhe na Shuruk Yariba 3 days and 3 nights nature camping atu the bird watching, moon gazing, camera trap setting, plants identification, quiz competition, slogan writing, tracking, waste management ki program kya shu paikhachi. Loina na Ukhrul Forest Division ki officers sing na yoga exercise technique kya shu tamhan ki. Human animal coexistence si Ukhrul zila ki tamakti thaina mamangai ki wari khak nati malem ki mapham matai kumna siti continuing story ne haibayai laibak thina haibatare past 10-20 years sida public awareness watpa government amasung NGO sing ke afford chu watpa ke biodiversity threat ya thengna ye Ningxingpa yai Ukhrul zila si Manipur ki state flower Shirui lily amasung state bird nongin animaksi fangba mapham oyi. State flower si IUCN red list amasung India ke red list data pukta endangered category oina lay. Amasung state bird asina IUCN red list under threatened category ta lay ripani. Laipak phan hairase huchikte awareness kaya mathang laktuna loinana government ki biodiversity kanna ba afford atu shaukatuna Ukhrul dashu NGO kaya chongthok tuna ningthina thapak tawba haure atu ki marakta and Fokker amasung the indigenous foundation loinana jasami khunda villagers singna state bird kanna ba tawrishi yamna maru oiba role model oyi State Flower Kannaba the Indigenous Foundation Sina Social Organization Amasung Government Agency Kayabu Coordinate Tauraga Ningtina Say Shirui Lily Campaign Pangtunale Miss Shirui Lily 2025 Miss Esme S. Shaiza Amasung First Runner-Up Miss Thokchom Tisit Nashu State Flower Shirui Lily Kannaba Ningtina Mathau Tautuna Campaign Atu the Shiruk Yaki Hantaki September tang kun mapanda launch tawkrapa Save Shirui Lily campaign atu the Manipur ki Rajya Sabha MP Maharaj Leishempa Sana Chaupa na asum phongthoki Shiroi gi hojik oiraiba magi fibamse masi karamaina koi kangadage gi magi wangbasi fit ohungi mathakta laigadam hadu fit anigi wangotri hai laisi ikhui na sane magi hobam sida aikoi gi apikpa bamboo pambi mayam hojjalakwa siguma mayam ama lakpase masi aikoda haraunigai oide aduna karidagino masi environment change lakpagira optimum climate to phangatrabla kogi siroi amasu Ukhrul gi akoibada lairiba khunjasing mayamsing yam maroi makoida masi awareness makoina ni siroi ngakadois makoina masi manna khangbiraga ko awareness piraga
ए सिरोई हौबम से अखोना सी तौब याई सी तौब यादे अखोना सी तौरगदी उ मयाम अम कक्थलगदी मंगोंदा सिगी इफेक्ट से लाकनी अदगी अखोना अनकपदा अखोना मई थाबा मयाम से याम मरुय मखोइदा मसिग अवेयरनेस Artha Thokna Wildlife Week Pangthoktuna Biodiversity Kanapa Mass Awareness Create Tauriba Sina State Flower Amasung State Bird Kanba Kaknatana Human and Nature Coexistence Sike Awareness Henna Purak Pangam Kani Haina Tachi. मतंग असिदा आकाशवाणी इम्फाल की ई पाव कांगमुने पुथोकपा सैओल की पाव की सक्तम लोइजरे खोमजिन वमुसुंग पुथोकपा थोकसोम जोगेंद्रजित तेंगबांगबा थोकसोम बारुन लिजखिबा माइबम दिजमनी।